पाव पिजरी यूम चंगलगा कोविड टेस्ट तौबगी थबक पाइखटलगनी नुमिदांगी कर्फ्यू हेन कंसिन ममोंग चथरगनी हाइना चीफ मिनिस्टर एन बिरेना फोंदोक्रे कर्फ्यू लाक्लिबा तांग कुन फाउबा सांगदोक्रे नुमिदांग पुंग 8 तगिना अयुक्की पुंग 5 फाउबा डिस्ट्रिक्ट खुदिंगमक्ता लेंगाकना नाइट कर्फ्यू थमजिनक्रे डॉक्टर आर के रंजन एजुकेशन अमदी एक्सटर्नल अफेयर्स की यूनियन मिनिस्टर ऑफ स्टेट ओइरकपदा मणिपुर यूनिवर्सिटी की मकोक थोंगबा ऑफिशियल सिंगना नुंगाइबा फोंदोरकली हौखिबा पुंग 20 दा अपुनबा मियोय लिसिंग मंगा चांब्री कोविड टेस्ट तौबदा चनिपाल यांखैनिथोय पॉजिटिव ओइरे लैना असिना मरम ओइरगा मियोय 10 लेखिद्रे मियोय चांब्री मरफु 10 ना नाबा फदना डिस्चार्ज तौख्रे खुरुमजरी ममी टीवी न्यूज की मणिपुरी प्राइम टाइम पाव मिडिंग ताबिरिबा सिंगबु सिल्की चनंबंगना तराम नोकचरी हौजिक पाव संदोकने पिजरी यूम चंगलगा कोविड टेस्ट तौबगी थबक अथुपदा पाइखटलगनी नुमिदांगी कर्फ्यू हेन कंसिन ममोंग चथरगनी हाइना चीफ मिनिस्टर एन बिरेना फोंदोक्रे वाफम असिंगासी ख्वाइरंबन इमा कैथल अमदी कोंथा खबंदा लेबा इबेचा हाई स्कूल की कम्युनिटी हॉल दा पांगथोकपा मास कोविड वैक्सीनेशन प्रोग्राम दा चीफ मिनिस्टर एन बिरेना फोंदोखिबनी ख्वाइरंबन इमा कैथल दा पांगथोकिबा मास वैक्सीनेशन प्रोग्राम अदुदा चीफ मिनिस्टर एन बिरेना हाई कोविड लाइचट की फिवम असी अरुबा अमा ओइरकली लाइचट असी लाक्सिन नबलेंगाकना कुपना खनरबा मतुंग कोविड वार्ता लायंग लिबा कोविड अनाबसिंगी सेवारी हयंगदगी लेहनलरोय कोविड अनाबसिंगी चाना थकनबसु लेंगाकना पिरगनी हौजिक ओइरिबा कोविड लाइचट की फिवम असी येंगलगा कर्फ्यू मखा ताना सांगदोरकपा याबगी ओइथोकपा ले पाउमी सिंगना हंगबो वाहंग अमगी पाउखुम पिरदुना चीफ मिनिस्टर एन बिरेन हाई कोविड वैक्सीन मरांग काइना ले ngasisu वैक्सीन लिसिंग हुमफुतरा मंगा यौरकलगनी ngasi पांगथोकलिबा मास वैक्सीनेशन असिगी पांदमदी कैथल फंबी इमा इवेंट सिंग असि मपुंग फाना कोविड वैक्सीन कापथोकलगा कैथल फंबा याना बहतनबनी मसिदा इमा इवेंट सिंगना मपुंग फाना सरुक याबगिदमक कैथलगी इमा सिंगबु चीफ मिनिस्टर एन बिरेना थागत फोंदोखी alarming one. Not the line of Kopiaroi, but on the positive case. Why? Mortality case, the young Kahina, one bar, but even then, mortality rates don't regularly Tara, either the Ivanina, single digit La Amabini. Other positive, she young one collector. I don't know if I go in a step Amanika, Amana, COVID की पेशेंट्स की मनाता सेवारी संगीजे सेवारी में लेकाई दिखे मयूर दिखे दागा सेवारी संगीजे बात टोटली मशीन में थिंगने कनांत संगल और मैं तो कि चाना बा पेशेंट लाई दिखे कोली मुझे कि चाना था तो मैं आपसे फिर को मेरे लोग इन्हें पूछूंगा सेकंड पॉइंट दा अपनी यूम दा हाउस टू हाउस टेस्टिंग दो हाउस टू हाउस टेस्टिंग का होटल टिके लो यूम होटल लोइन दो ले बा अब इमुंग अमगी मी मा टेस्ट ओवर इमुंग अमदु द मी दो टेस्ट केमा पॉजिटिव ओरमती होल इमुंग दो अखोई मपान पुथोपरा मपान पुथोगा कोविड केयर सेंटर द थमरा न करना होम आइसोलेशन इन दियो मांग थमबा हाइरि बानी से तौरगदी एकोई एक्सपर्ट्स ने एकोई डिस्ट्रिक्ट की बता फरक मणिपुर की लेरो पोसे रे कंट्रोल ऑफ मंदे रहे बा दुन मसी हाइरि मस्ते फरक केइंग मक्ते की होगे कर्फ्यू संकोपे नाइट कर्फ्यू टोटल तोरके मरम नि नुदांग दा नुदांग एकोइना उदबदा मयामसी चचा हजानबा पुनबा सोरोक लमजाउ पुनबा पार्टी तो हॉट बगे एकोइना इंफॉर्मेशन यादे अदुना नाइट कर्फ्यू टोटल नाइट कर्फ्यू तोरपे याय अदुगा कर्फ्यू की मतम खरा सांगतोरपे याय तुंगदा चीफ मिनिस्टर एन बिरेना मसामा की असेंबली कॉन्स्टिट्युएंसी अमस ओइरिबा हैंगांगे कोंथा खबमदा चतुना मास वैक्सीनेशन की थौरम अमदसु सरुक याखी स्टूडेंट्स यूनियन क्लब कोंथा खबम अमदी कोविड टास्क फोर्स की वॉलंटियर सिंह सिलगा इबेमचा हाई स्कूल की कम्युनिटी हॉल द पांगथोकिबा थौरम अदुदा चीफ मिनिस्टर एन बिरेन हाई कोविड 19 मपुंग फाना लाक्सिन बंगमनबगी पांदम द चथरिबा मास वैक्सीनेशन की प्रोग्राम दा
Manipur gi mioi lak nipan rong vaccine kapkre wat horiba mioi lak taramuk asi akan mamawongda vaccination drive changsilaga tha amagi manungda mapung fana loisinabagi pandam thamli Haingang Assembly constituency ki oinadi vaccination program asi mapung fana chethari constituency khuding makki MLA singsu masa masagi constituency singda mass vaccination ki program asi paksana pangthoknari hojik fawbada Haingang Assembly constituency ki oina chada humfurom vaccine kapkre lakliba nimit kharani asida constituency asigi vaccine kap yaraba mipum khudingmak vaccine kap na bahot nagani haibo wafamsu Chief Minister N Birena makhatana fongdokhi Haingang Kendra gi oina progress fajari hana mayam je hida kap da khara elected oina rami hujikti hida kap loina thongna re adang ngasi makta de ngo huji phawgi manung da cha 120 mu hena kap loigre aduna huji widely nahana ina lapthoki ba kendra khudi makta honorable MLA sing minister sing mayam puna mangna ma sa masagi area da tawai da paksana tawri huji sing da su tawi tam da su tawi adui mathakta koi BJP ki कार्यकर्ता सिंह BJP की president mayam yauna mobilization mayam am su tawri aduna khoi kendra gi oina di huji almost 60% gi maya yaure na loge are aduna masi khidang nonini kem tawdharaga tawraga di khoi cover to ngam bani adu manipur gi oina su vaccination gi resi lakh nipan hengala khare aduna only khoina kaptor si 19 lakhs mukta ni aduna 19 lakhs tu gi manung da angang gai thado khraga aduna 10 lakhs kumba khoida huji wal hori 10 lakhs kumba ji huji ki chaliba drive khuta huji tawraga di tha manung da full vaccinate to bung ngodra ina manipur da mai pana COVID-19 laijat laksanabagi pandamda leingak na thamlakiba curfew lakliba tangkun fawba sangdokre numidangi pung 8 tagi ayuki pung mga fawba district khuding magta night curfew thamli haina state executive committee ki chairman su oiriba chief secretary Dr. Rajesh Kumar ngasi thokpa order amana khanghalakli Rajesh Kumar ki order aduna makhata nahai lakliba tang tarani thoi taramanga amadi tarani palda grocery dukan amasong Vegetable vendor sing ayuk pung 8 tagi tara fawba district administration na piba jana kanglongi matung inna hangba yagani loinana computer amadi mobile phone gi authorized service center singna grocery dukan amadi vegetable vendor hangdaba nimit singda ayuk pung 10 dagi nongthil pung ani fawba hangba yagani hairi ngasi thokliba order asi miyamda mapung fana chana hanaba district khuding makki deputy commissioner amadi superintendent of police na mathau taba thabak thoram khuding mak lokhatnaba Dr. Rajesh Kumar gi order aduna khangan kre hairi Dr. R.K. Ranjanna Education Amadi External Affairs ki Union Minister of State oirakpada Manipur University ki makok thongba official singna nungaiba fongdorkli Hiramasigi matangda Mami TV ga unaba amada Manipur University ki Registrar Professor W. Chan Babu Singh Nahai chahi kungi matungda Manipur gi MP ama Union Minister oirakpa haibasi Manipur gi tanatana North East region gi oina laibak phabani National Education Policy NEP lising anikun asi mamang chahida puthorakpada ngairibani National Education Policy lising anikun thabak to onthokpagi yamna maru oiba matam ashida Dr. R.K. Ranjanna Education gi Union Minister pirakpa haibasi yamna chusinnaba amani NEP lising anikun gi manungda leiriba tongan bahiram singda Dr. R.K. Ranjanna Education Minister ama oina mai pakna thabak thoram sing asi paikhat pangamgani haibagi thajabasu chauna lei haina Professor W. Chan Babu Singh na makhataki Dr. R.K. Ranjanna Ministry of Education amasong Ministry of External Affairs da State Minister oina lakpasi Manipur gi damokta yama laibak phabani amoromda hojiki minister gi post ki portfolio si pibirakpasi almost 2 decades ki matungda Manipur ki saliba Manipur ki karaiba MP da sigumba ki portfolio si lakpani aduna sangraba decade animu ki sang si Manipur dagi karaiba MP amatana khoigi ministry ki portfolio si paiba ngamdadana lakpani ado handaki si Manipur ki state ki yanga kanda amasung north eastern region si ki yanga kanda yamna laibak phabani haidana aigi
MU गे Human Resource Development Center गे Director in Charge Professor Homendra Naurimna Mami TV Dahai Dr. R.K. Ranjanna Education Amadi External Affairs ki Union Minister of State Oirak Pahaibasi Aikoi ki Laibak Yamna Fabani Dr. R.K. Ranjan Manipur University Chakhat na Bohot Nabada Achoba Thaudang Lauramba Misak Amani Mahak na Education Minister Oirak Pasina Manipur University asi awang bathak ta pukhat na bohon narakani haina khali lamdam asigi matik charaba mahiroi sing amadi oja singna national gi thakta atopa singa masak thokna lamba tawnabada Dr. R.K. Ranjanna achoba thaudang laurakani haibagi achoba thazaba lei hainasu Professor Homendra Naurimna makhataki University achina yam haugalakpada yamna sotaringi matamdagi hauna University ki sakhut thaurangda yamna thawai yauna tumma chaba khangdana honarpa mayam singi manungda yambung ranjan chu amani University asida register ama oina da natana College Development Council amasung Academic Staff College Director oina su thaupu birami mahakna puromba jaga singsida yamna mayek sengna tungda kari tawgadagi haibadu loinabak yathoktana thambirami yambung ranjan asi administrator oina lejaragasu magi meeting di academic oiba mi amagi meeting ni magi suti leiba matamda mayumda madi tumina leithokpa minate haugalak leiba naha singda karamna scientific temperament asi yahon gadagi science ki asawa issue maru oina environment ka maru leinaba issue singsida mana mipum khudimakta awareness ama poraknabi honabada yamna chawba thaudang loromba misak amani Haukiba pungkun marida Manipur gi mioi listing mga chambri COVID test tawbada mioi chanipal yangkai nithoi nauna COVID-19 positive oibagaloina na state asida laina asina nabagi masing listing homfutara taruk shupna kontra nithoi yokre laina asina maram oiraga mioi tara leikidre COVID-19 Command Control Room dagi ngasi numidang wairam pung mga faubada fangba pau amagi matung inna Miyoy chambri marfutarat naba faduna discharge tokre naba farakpagi apun masingna lising homfunipal chama homfutara mathoi shukre active case lising taruk chatruk tara leire laina asana maram oiraga leikidaba migi apun masingna lising amachani yangkai mathoini fagalakpagi changna chada marfumapal dasmek taruk ni COVID laina asidagi ngakthok naba laingak na paikhatliba thaushila sigi makhada miyoi kaya amasu nimit khudingi COVID vaccine kapthokli COVID vaccine kapthokiba masing ngasi faubada miyoi lak nipal lising yangkai mathoi jahum homfotara taret ni ngasi Bidikandrazate International Airport amadi tongan ba highway da lakpa driver amadi handyman chatruk homfotare test toki Haukiba pungkun marida D-type oxygen cylinder lising anichani homfumanga amadi B-type oxygen cylinder chambri taramapal Manipur gi tongan ba analaying sangsingda fanghanba ngamkre haina COVID-19 command control room dagi fangba paw asina makhatari COVID-19 laichat mapung fana tengnabada karadang oirabasu mateng oina na bahayduna World Vision Indiana RIMS ki Director Professor A. Santada Oxygen Concentrator Tara amadi Disposable Pamung Tara Kutsinakre Thauram aduga mari leinana World Vision India gi Imphal West ki Program Manager Dr. Asosi Loli Nahai Mamang chahidagi haukiba COVID-19 laichat asi lanteng nabada karadang oirabasu mateng oinanaba ngasigi oxygen concentrator sing asi kutsinabani Zenims tasu oxygen concentrator amadi disposable famong mga mateng piramle World Vision na lokhalak libat tabak toram sing asi laingaki healthcare system da mateng pangbani loinana angang sing dasu pukning wakhalgi oiba mateng kaya pangli World Vision Indiana ngasi faubada India gi mioi lak nifu gi mathakta acha thaki polam sing amadi sel gi mating kaya pangba lekre haina Dr. Asosi Lolina makhatana fongtoki More than 4.8 million in India in reaching out to the people by supplying masks, PPE kits for the medical practitioners and also oxygen concentrators and other medical equipments. We have also assisted dry ration, food packets and cash transfer. So altogether till now we were able to reach more than 4.8 million
across the country. And World Vision India has its presence in almost all the states of India. We have been working in more than 174 districts in India, and wherever we are, we try to ensure that we are there to support the government structures. Wherever they need, we are there to support them. Tamenglong District ki Tamay Subdivision gi manung chenna leiba Koilong Khulda Bengal Tiger ni chingnaba kaina san nipal chathok lamle Khunja Singh ki badagi mapan thokna dre hairi Manipur ki Chief Minister N Biren na mahaki Facebook account de thagalakpa post amada hai Koilong Khulda San Nipal Bengal Tiger ni chingnaba kaina hatok lamba thengnare mafam adu da taramba sagi khongul adu Instaret Pakchawi Khul adu da leiriba Khunja Singh kai leire haibagi akibana maram oiraga mapan thoknadre Forest Department ki official sing da su athubada mafam adu da changsinduna Tizin homzin na ba pautak pikre loinana mamal yamlaba Khunja Singh gi punsi ngaksenbada mathau taba khudingmak mateng pangani hainasu Chief Minister N Birena Khunja Singh gi pukning fathaki Howjig break amatanga laujari. You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence in education. You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence in education. You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. Cause it all begins with you. UNACO School, excellence. Makhataba pau bijari Khangabok Assembly Constituency ki MLA o Surja Kumar Amadi Thaubal Assembly Constituency ki MLA o Ibo Bigimidyeng Makhada COVID Task Force Athokpam Khulna Athokpam Khul Amadi Thaubal Ningombamda Chatharakhiba Mass Vaccination Program Sing MLA o Surja Kumar na Haktengnani Yengsin Kre Loinana Doctor, Nurse, Staff Amadi Volunteer Sing da Face Mask Amadi Hand Sanitizer Sing Mating Pang Kre Athokpam Makhada Pangthokkiba Vaccination Program adu yengsiladuna MLA Surja Kumar Hai Khangabok Assembly Constituency ki oina voter listing kontrataruk leibagi manungda hawjik faubada miyoi listing tarahumdoi khaktamak vaccine kapli lemhauriba miyoi listing konithoi asesu miyam amadi isagi khalaga athubada vaccine kapthoksi vaccine kapthokpa khaktana laichat asidagi aikhoi punna mayok naba ngamgani hainasu MLA Surja Kumar na makhataki 36,000 lay matamda 13,000 hadan ka padangai ri ba aduga ka phau drin almost 22,000 voter si ka ki hai adi voter ri ko matamda 18 plus ham na voter ri ma ai line ko purina ke tam khai hai na ka ten lay ri to masi ki tam khai sta amu lekai da ana ba lekai da keno to yaura ga di ko gi vaccine ni ko ga di na bu sang transmit ko bu sang sado ni sang si yam handabnina adu isada kena severe lungs the scope for the scope is actually am handabelina vaccine ka to pagina buji kidi amna atoba measure mo in lainina mayam puna makka apil to diri masi
lamdam asigi khamthengna waraba imung lising tarada mateng pinaba All Manipur United Clubs Organization amukona jangsilakiba khongjangi saruk ama oina ngasisu imung janida chana thaknaba potlamsing yenthokre hairi Amukogi mityeng makada All Taubal District United Clubs Organization ATDUCO na maru aiba thaudang lauduna tongan ba khulmari ki imung singda chana thaknaba potlamsing adu yenthokibani ngasiga thana amukona imung lising mga janipal ni funithoida mateng piba ngamkre COVID Care Center Karada Achauba Thaudang Lauramba tongan ba club amadi organization singi thongmi kaya positive oiraklaba matung makhoi gi chana thaknaba potlamsing maranai oina puthok chariba asi leingak namigyeng changbiu loinana COVID-19 warrior oina thabak tawriba thongmi singi pukning thaugatpa oina chana thaknaba potlamsing leingak namateng pangu hainasu amukogi Assistant General Secretary MM Thambawna phongdorakli Matam kharagi mamangdagi mit sengna udana leiraklabi ahan ama COVID vaccine kaplubadagi mit sengna ubang ngamle haina masana phongdorakli Vaccine kaplubadagi mamit sengna ubang ngamle hairibi ahal nupi adudi singzamai mayangbam leikaidagi Khetramayum Sangbanavi Devi Kawi Masagi Chahi Marfurom Sure Mahak Haukiba Tang Mangada COVID vaccine kapluraba matung numittugi numidang wairamda mit sengna uba ngamlakpani hairi Khetramayum Sangbanabi na Mami TV dahay COVID ki vaccine asi mamang da kapakiduna kuina kapludabani hauzikti hidak asi kaplubadagi hakchang nungay ba faure mitsu ningtina ure hana chak chaba yaramdaba adu hauzikti ningtijana chaba yare mit urabani na hauzikti anoksu uptare hidak asi aingondadi yamna chanaba ama oire miyamsu vaccine asi kaphaningi hainasu Sangbanabi na makhataki tawdra ise mission nungaitabdi angang kapunu harage haire ado ai kapu geda kai ga sira ju changa joina kapuri adagi nungdawaram si aina halakanda ne sungai kande khara mamjala kanda uri eba hima nawi ise mit uri ne leichin nunghai pungmang pukhang khanjam ne ba tawise Kanjambadуда pungangan thokraba anokse uppeba anokse lokthue ji upptre anda kaidoruganu u kanjida adagi sibawo u phangdreba hujikti pungan ngale yam nungaire isaje ada kuireda isaga je ngamdaba khar kalle chaksu chare ji kapudagi nungaire Kiti kiran na isan ba na kapuno hai imong no binu kapuno hai ato no kapta mo to kapurage chali o ai di pharabani na mayam bunam se hidak lo kapiro ai ju pharabni na moi ju loi pharani khala kane ba moi ju kamning da bu kapak namba haining ba yana anoki matang se upamme ba ada hidak se kapadagi uthorokudagi nang upta ju yare ai thamage thamme uptre do chale ada biren sina ne nungai man kapi hidak se ingon di sana bani nungai de ba Panba yabadi Khetramayum Sangbanabi matamgi manamasing yonduna yung puribi ahalni Chahi taramuki mamangdigi mit sengna udaduna lerakpani Sangbanabi mapuroiba leikidre mahaki machanupa machanupi ani leiri Union Minister of Steel oibatan natana Janata Dal United ZDU ki National Presidents oiriba Ramchandra Prasad ka Manipur State Unit ki President Hangkhanpao Title amasong Vice President Rojit ka unaduna lakadoriba State Assembly Mikhal ki matangda khanakre Lakadoriba State Assembly Mikhalda Yamdrabada Mirep Taret Nipaldagi Tadana Puthokta Yade Ramchandra Prasad na Union Minister Oina Saruk Yarak Pashina Party Asi Mapangal Hena Kankhatlagani State Party ki Maikai Dagisu ang mamateng pangani hainasu ZDU ki National President da Phongdoklam ki haire Ngarang Kolkata da leikidaba miyamna
नव वॉल्यूम हाइरगा हेना खंगनबा सकनाइरबा सैसक्पा अमदी म्यूजिक कंपोजर निंगथौजम नबचंद्रगी अरोइबा मथौ मंगम महाकी पोकनफम लमदम वाहेंगबम लेकाइदा पांगथोक्रे हाइना अपुनबा मणिपुर मतम इसै कांगलुप अमिकी जनरल सेक्रेटरी मयंगबम धनंजय सिंहना थादोरकपा चेरोल अमना हाइरी लेखिद्रबा निंगथौजम नबचंद्र अमिकी अहानबा जनरल सेक्रेटरी ओइरंबत नतना सेंट्रल बोर्ड ऑफ सर्टिफिकेट के जॉइंट डायरेक्टर अमदी सॉन्ग एंड ड्रामा न्यू दिल्ली के डायरेक्टर सु ओइरमी हाइरे COVID-19 की लाइचत असिन मरम ओइरगा स्कूल थिंगजिन खिबदगी सुफम नोमफम खंगदन लेरिबा नाउरिया पाखंग लाकपा असेंबली कॉन्स्टिट्यूएंसी की प्राइवेट स्कूल ओजा सिंगदा कॉन्स्टिट्यूएंसी असिगी मेरेप ओइना थोरकदौरिबी सोराई सम केबिना लुपा लिसिंग अनि अनि अमदी चाना थक्नब पोटलम सिंग मतेंग पांगख्रे पुन्ना ओजा चाम्ब्रियांखैदा मतेंग पांगखिबा थौरम अदुगा मरी लेनना सोराई सम केबिना हाई ओजा सिंगना लौरिबा थौदांग असिदी सिंथादुना लोइबा नाइबा नत्ते महैरोई खुदिंगमक मचामकनी मनाउमकनी खन्ना लमजिंग लेबा ओजा सिगे थोइदोकपा गुण असि अखोइना इकाई खुमना फंगथोकई लाइचत असिना मरम ओइरगा ओजा सिंगना थेंगनरिबा अवाबा असि खरदा ओइरबसु कोकनबा हाइदुना ngasi ngamjaba tengbang pibagi thauram asi pangthokpani tungdasu angamba thakta mateng pangkhigani hainasu kebina phongdokhi aduna oja singi su yamna achauba daita mani haina khanjarakanda oja singna aingonda pibiba yaba suggestion aingonda nauria kendra da sima tawraga di angang singi haidi huji huji ki oiba tuition gi oiba problem oiro dagi di huji huji mayok na ba satra mayam lerangane haidana hangna khanjai oja singna su dum ubirangane haina khali aduna oja singna si tawraga di satra jingse makhoi gi awaba makhoi gi khudong jada ba se kharadi phani heibe ma haibado ngasi gi lakpiri ba oja singna aingonda adugi suggestion to PBU haidana ha ki side dagi su haizage Chumthang Sanapungda Pangthokiba Thauram aduda Imphal West District ke Adaksha RK Taruni amadi Hianglam Zilla Parisad ki member Silashana na chingbasu saruk yaki BJP Thobal District na sinduna District asige BJP mapangal kankanabagi matangda ngarang District Executive Singi Oiba mifam ama pangthokre Kongzom da Laiba Thobal District BJP Office ta pangthokiba mifam aduda Hairok Assembly Constituency ki MLA Thokchom Radishyam Wangzing Tenta Assembly Constituency ki MLA Paunam Brojan BJP Manipur Pradesh ki General Secretary P. Premananda Maitei, BJP Manipur Pradesh के State Secretary su oiriba, BJP Thobal District के District In-charge के Inaucha Devi amadi, BJP Thobal District की President Yumnam Kumar Jitsu saruk yaki. District asida BJP की mapangal kankhat hanabap ni famaduna warep kaya amasu lawki. BJP mapangal kankhatnabagi matangda pangthokiba mifam aduda, Hairok Assembly Constituency की MLA TH Radishyam Nahai, Thobal Assembly Constituency da hujik leriba MLA sing asigi mathakta hena mai pakna bahotnaba amat changi lakadoriba mikhal asida BJP masing yamna mai pakna ba aikhoi puna thabak tawminaba ama mathau tai hainasu mahakna phongdokhi Thobal district si amana atopa party ni yam kanba jaga mo ram adu la party almost bel masing manane da kunna Thobal la kachina puli mera MLA tarala ni tarala ido tamda ape BJP MLA ni bekane soda doctor adesa soda doctor adesa ni Achanga ape bijasa kamire adegi rameshwar sahib kare mari sure maso ko ta kan bire mari sure adegi ape yilong da congress ki nahi almost 50-50 adana 50 si ape mathani election ma 50 sri here ape 100 ko bhi aura karam what are our strengths and weaknesses कोई स्कूल एक जगह से करेगा कर्म जगह स्कूल कर्म कल ही कार्य मतलब कार्य पर्टिकुलर असेंबली कॉन्स्टिट्यूएंसी का कोई भी रिसोर्सेस करेगा वो कार्य में अहम चीज है कोई खंडर रहता है कार्य Ngasi ayuk pung Nepal rom tabada CDO Imphal West Sub Inspector Birla gi team amana Tera Bajar sapam lerak teleba yum amada chathaki batti bohumbagi thabakta Yungau liter jama hom fatara mathoi rom fagat pangam kre Yungau fagat ki bayum adugi mapugi mamingna Wahengbam Bora Jaw Singha
chahi nifumapal apokpa W Chau Singh kawi fagatlaba yungau sing adu plastic packet marfutara taret half bottle chama millimeter chatrat yankhagi bottle taramari amadi full bottle taramari da haplambani fagatlaba mi amadi yungau sing adu Lamphel Excise Department da sinakre haire लोक जन शक्ति पार्टी LJP स्टेट यूनिट की जनरल सेक्रेटरी खुंद्राकपम कनबा मैटेना लमसांग असेंबली कंस्टिट्युएंसी की युमथोंग सिंह चाना थकनब पोटलम सिंह तेंगबांगक्रे कोविड-19 सेकेंड वेव की अवाजै थेंग नंगलब सिंह तेंगबांग पीकी मफम सिंह अदुदी अवांग वाबगाई खोंगहामपात खुनौ अमदी काचिखुलनी थौरम अदुदा लोकल क्लब अमदी LJP बूथ लेवल कमिटी की थौमी सिंहसु सरुक याकी हाइरे खुराई असेंबली कंस्टिट्युएंसी की मनुंग चनलेबा लोकन सिंह इसिंग फंगदबगी अवाब कया मायोकनरी हाइना कंस्टिट्युएंसी असिगी MLA L सुसिंद्रना फोंदोक्रे वाफम असिंग असि असेंबली कंस्टिट्युएंसी असिगी मनुंग चनलेबा लोकन सिंह दा चथरिबा इसिंग चिंगसिनबगी थबक थौरम सिंह येंगसिनबा चटपदा MLA L सुसिंद्रना फोंदोखिबने खोंगचत अदुगा मरी लेनना MLA L सुसिंद्रना हाई इसिंग मरांग कायना फंगद्रबा लोकन सिंह असिगी मपुशिंगना इथै लोखोंग सेमनबा इसा इसागी लोफमदगी फुट अनि मखाई की लम थादोकपियु अवाब असि कोकनबा होटनेजगे मरी लेनबा डिपार्टमेंट ना असेंबली कंस्टिट्युएंसी असिगी ओइना सुपनगी RLI पम मंगा चलाइरिबा असिगी मनुंगदा पम अहुम खक्तमक मथौ तौरी RLI पम अहुम असिना असेंबली कंस्टिट्युएंसी असिगी यामख्रबा लोकन सिंह असि तुंगना इसिंग पीबा ngamdabana mahaki maikaidige electric pump kunhumdoi lawmilup singda khutsinaduna lobuk ta ising pibagi khongthang lokhatli tureldagi ising chingkhatlabasu lokon sing asida matik chaba ithai lokhong amata leitabana lokon thungna ising yawna bahotnabada matam hena changli haukiba numit kharani ki mamangdagi chatharakliba khongthang asigi manung channa ngasi fawbada लौफम चादा कुंट्रामंगा निफुदी इसिंग पीबा ngamle इसिंग पीबगी थबक असे मखा ताना निमित 15 निरोम लेप्तना चथरबदी लौकोन पुंबदा इसिंग फंगहनबा याना लेरे हाइनसु MLA सुसिंद्रना मखा ताना फोंदोखी नेक्स्ट ईयर ददी हंदकी नंगहौद्रसु हुजिसु मतम लेरी मयामना तौबिगे हारगदी आइगिदी आइने हेक चांगु मतमदा आइने हे हाइरबु मतमदा मयामना लान लोबोइरा करिनो दि खंगदे अदो लोपना मयामदा अपील तौरी केनेल अमोमदक इसिंग Scheduled Tribe Demand Committee Manipur के Founder President Oibiramba Yumna Mohendrana ngarang ikang kanghaudana leikidabada Democratic Students Alliance of Manipur Deshamna awaba fongdorakli Mitay Maitay Furupki tunglam chatkidamak khanbiramba Yumna Mohendrana leikidaba ase iramdam asigi mensin mangamlaroidaba achauba ahangba amani haina Desamgi awaba fongdokpagi cherol asina makhatari Imphal More Lambi Paktok Pagamari Lenana, Taubal Kiam Sifai Babu Bajar Gate, Nagyeta, Nala Janbagi Tabag Jathariba Asina, Miam da Awaba, Mayok Narakpa Yabagi Fibam Amalak Padege, Lamdam Adomgi Club Amadi, Laikai Miamna, Things in Cray, Kiam Sifai Social Welfare Organization, KSSW Ona, Hiram Asigamari Lenana Fongdorakpada, Taubal DC Conference Holder, NHIDCL Amadi, Fitback Group Infragi Official Yauna Fam ki bami fam amada yana ki bawa fam singe onatay na badat na lajan bagi tabag asi chatharakpane hauzik lambi ki nakanda ising pipe fumbagi tabag shuba haurakli hau ki batang tareta laikai miyamna ising pipe asi mapam chana fumlaba matung tabag subiyu haina tingzalaba matung namfudat na lajan khatpagi tabag asi amuk haurakpane Oirakliba fibam ase miyamgi apambagi mayoktani mari lenaba official singna bigeng changbiyu hainasu KSSW ona makhatarakli Bisnupur District COVID-19 Task Force amadi Lower Kom Kairap COVID-19 Task Force anina sinduna Lower Kom Kairapta Pangthokpa Ahum Lagsuba Vaccination Campaign da UCOVID ki President TH Norendrana Ayush Homfumari Amasung Face Mask Singh Village Secretary da Kutsinakre UCOVID na mateng panglagpa aduda Lower Kom Kairap COVID-19 Task Force ki Information Secretary Arjun Komna Thagatpa Fongdorakli
COVID-19 लाइचत की चैथेंग फंगलबा वाबगाई असेंबली कंस्टिट्युएंसी की इमुंग सिंगदा बीजेपी मणिपुर प्रदेश के वाइस प्रेसिडेंट ओइरिबा हानेगी एमएलए डॉक्टर उसम देबेना चाना थकनो पोटलम सिंह यंथोख्रे तेंगबांग पीबगी थौरम अदुदा डॉक्टर उसम देबेन की माइकैदिगी वाबगाई एजुकेशनल स्पोर्टिंग क्लब थिंगेल लेकाइन कोनबा इमुंग चामरी अमदे कैरक मखा लेकाइगी PYC क्लब न कोनबा इमुंग चामरी यांखै सिंगदा चाना थकनबा पोटलम सिंह यंथोखी तेंगबांग पीबगी थौरम अदुगा मरी लेनना डॉक्टर उसम देबेन हाई वाबगाई असेंबली कॉन्स्टिट्युएंसी की मनुंगदा लेबा मियाम सिंह असि अयाम्बना मना मसिंग थादुना मना मसिंग योंदुना हिंजबा ngaktane हौजिकटी कोविड की लाइचत असिन मरम ओइरगा मना मसिंग योनफम लेतबदगी अवाबा मायोकनरे हाइनसु डॉक्टर उसम देबेना मखा ताखी खोंगजोम मंजिल जोन वांदगी सामुराई लाटपम दोरेंद्र शर्मना कोंगबत नोंगटोमम लेकाइदा लेबा सीनियर सिटीजन होम दा नोंगमगी चंगदबा याद्रब पोटलम सिंह मतेंग पांखरे पोटलम सिंह मतेंग पीबगी थौरम अदुगा मरी लेनना SH दोरेंद्रना पाउमी सिंह दा हाई महाकी अपोकपी SH राधे लेखिदबगी सरदा थौरम गा मरी लेनना ngasiगी तेंगबांग पोटलम सिंह असि पीखिबनी भारतीय जनता पार्टी मणिपुर प्रदेश की प्रेसिडेंट ओइना अधिकारी मयुम सरदा देवी खलकपदा बीजेपी नुंबा मंडल कमिटीना बीजेपी की नेशनल प्रेसिडेंट JP नड्डाबु थागत फोंदोरकली इनर मणिपुर पार्लियामेंट्री कॉन्स्टिट्युएंसी की MP डॉक्टर राजकुमार रंजन सिंह दा एक्सटर्नल अफेयर्स अमदी एजुकेशन की यूनियन मिनिस्टर ऑफ स्टेट पिरकपगिदमक प्राइम मिनिस्टर नरेंद्र मोदी अमदी बीजेपी की सेंट्रल लुचिंग सिंहबुसु बीजेपी नुंबा मंडल कमिटीना तौबीमल खंगबा उदलकली लाकदौरिबा इंग कुमचा लिसिंगनी कुनिथोइदा पांगथोकदबा तरानिथोइ सुबा स्टेट असेंबली मिखलदा नुंबा असेंबली कॉन्स्टिट्युएंसी असिदगी सुक्सोइ सोइदना बीजेपी MLA अमा थागलकनबा अंगम बथाक होटनगनी हाइनसु बीजेपी नुंबा मंडल कमिटीना फोंदोरकली हाउजिक ब्रेक अमतंगा लौजरी You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. 'Cause it all begins with you. UNESCO School, excellence in education. You are the future. School, a place where your future is carved. Exploring new ideas. Large classroom, big library, even smart classes we have now. Expression in art, educating young minds, even making stronger. This is where you start. 'Cause it all begins with ब्रेक की मतुंग तराम नोकचरी ई पाव WhatsApp ग्रुप के मरी सुबह मपोकुमोन का मरी लेना सिक्योरिटी पर्सनल सिंगदा लंच पैक अमदी ओलेज होमदा चाना थकनब पोटलम सिंह यंथोख्रे हाइरी चाना थकनब पोटलम सिंह यंथोखिबा अदुदे नोंगपोक कक्चिंगदा लेबा ओलेज होमदा चेंग बैग अमा हवाई केजी मंगा यरुम बॉक्स अमा टूथपेस्ट पीस कुनमरी सापोन कुनमरी अचाथाउ लीटर अनी अमदी हैंड सैनिटाइजर नी कुंड्राकपम असेंबली कॉन्स्टिट्युएंसी की मनुंग चनलेबा मफम मंगादा चेंग हवाई अचाथाउ अमदी ngaरी चिंब कया पीखी मखा ताना सिक्योरिटी पर्सनल अमदी ट्रैफिक कंट्रोल पुलिस सिंगदा लंच पैक सिंग यंथोखी ngasi लंच पैक यंथोखी ब मफम सिंग अदुदी लमलोंग थोंग खुमन लंपाक अमदी खोंगनांग अनी कारकने मसीगी मथक्ता सिम्स की डायरेक्टर डॉक्टर S कुमार रिम्स की डॉक्टर S जैकिसन अमदी टाइनी टॉट्स यूनिक स्कूल वैन ड्राइवर्स की प्रकाश लैतांथेम दसु खुदोल पीखी हाइरे CPI सिंगजमई लोकल काउंसिल के मेंबर ओइरंबा प्रोफेसर मोहेंद्रोना लेकिदबदा CPI मणिपुर स्टेट काउंसिल अवाब फोंदोख्रे हाइना काउंसिल असिगी असिस्टेंट सेक्रेटरी M जोय कुमार न थादोरक पचेरोलदा फोंदोरकली ngasi CPI की कमरेड सिंगना वीडियो कॉन्फ्रेंसिंग की खुथांगदा मीफम अमा पांगथोक्तुना लेकिद्रबा प्रोफेसर मोहेंद्रो न हिंगलिंगैदा तौरंबा थबक तौरम सिंग थाकी लोइनना इमुंग मनुंग की अवाबदसु सरुक यारी हाइना चेरोल असिना मखा तारी
Professor Mohendrona Leikidabada Zananeta Iravat Foundation for Education, Research, Development and Social Welfare Nasu Awaba Fongdorakli. COVID lighted laksan naba leingak na lokhalak liba Jackson Tharangi manung channa leingak na piriba COVID ki chana kanglon ngak taba miyoy sing police na faduna fine tihan bagi thabak ngasisu makhatana chathari ngasi chathakiba police ki drive ta COVID ki chana kanglon ngak taba miyoy chama marfu Nepal police na faduna fine tihan ki tungda miyoy sing adu warning piraba matungda thadoki ngasi chathakiba police ki drive aduda fine oina lupa lising humfumathoi khomgat ki makhatana COVID ki chana kanglon ngak taba thengnarapadi National Disaster Management Act lising ani mangagi makhada akan be action logani haina Inspector General of Police Operation E Priyo Kumar Singh na thadorak pacharol amana hairi Scholarship ki damag khangatlaba tribal mahiroi singna tha asigi tang taramathoi degi tang kuntaret faubagi manungda National Scholarship Portal gi website www.nsp.gov.in da changduna masa masagi bank account detail update taunaba Directorate of Tribal Affairs and Hills ki Director C Arthur Warchuyona thokpa order amana khanghalakli Director C Arthur Warchuyona thokpa atop order amadana Hakchangi fibam soinai badagi khongna chatpa ngamdraba amadi na tabagi pangal watlaba tribal ichininaw singna Directorate asida application ama pisinduna wheelchair amadi hearing aid lemna lawna bakang halakli akupa marol office asidagi khanglaba yagani hairi Lamdam asigi mafam kaya da paksana chathariba COVID-19 awareness program gi sarugam oina ngasi Sahibung dasu silent digital amadi NR media ani nasinduna awareness kam poster camping ama pangthokre Sahibung da leiba Indian Railway gi sinmi sing amadi Indian Railway gi staff singi dama camping asi pangthokpani haina silent digital gi producer Fanjobum Lenazitna Fongdokki Malem pumbada thengnariba COVID-19 gi lighted acidity ngak thoknaba achamba Jackson Thaurang khara ngakna chatpinaba Mami TV ki maikai digi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot taruk ki arapat thambiyu mai meet amadi khutsa toina hamdokpiyu loinana COVID vaccine kapa yarabasing sungsoi soidana vaccine kapthoktuna lighted acidity kannaba miyam puna hotnaminasi Hauzik sanabagi pau pijari Japan gi konung Tokyo da pangthokadawriba kontranithoi suba Olympic Games haugadaba numit 13 ni khaktangaire Tokyo Olympics lisingani kunasi Japan da COVID-19 emergency lauthokibadagi bhabuk yaudana pangthokadawri lakliba July 19 dagi haugadawriba Tokyo Olympics asida India gi sanaroi chamakun taruk na saba achauba contingent amana saruk yagadawri Tokyo Olympic haudokpagi thoramda Manipur gi haukiba Malem gi maming leiraba boxer Mary Kom amadi India gi hockey captain Manpreet Singh na India gi flag paiduna India gi contingent adu luchingani hairi Hauzik aroibada maru iba pau amukahna pizari Yum da changlaga COVID test tawbagi thabag paikhatlagani Numidangi curfew hena kansan mamawang da chataragani haina Chief Minister M. Birena Fongdokre. Curfew lakliba tangkun fauba sangdokre. Numidang pung taretagina ayuki pung mga fauba district kuding magta laingakna night curfew tamzin kre. Dr. R. K. Ranjan na Education amadi External Affairs ki Union Minister of State oirakpada Manipur University ki makok thongba official singna nungaiba fongdorakli. Haukiba pung kunmarida apun bamiyoy lesing mga chambri COVID test tawbada chanipal yangkay nitoy positive oire laina asina maram oiraga miyoy tara leikidre. Miyoy chambri marfutarana naba faduna discharge tokre.
Ngasigi oinadi Mami TV News na sandok chaba Manipuri Prime Time Pau matang asidaloy jere miding tabiri basing bamukana kurumjere.